ꯆꯟꯅ ꯄꯤ ꯑꯃ ꯈꯛꯇꯪ ꯂꯩꯕꯗꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯈꯨꯠꯂꯩ ꯁꯦꯝꯕꯗ ꯃꯇꯤꯛ ꯆꯥꯗꯦꯕ ꯂꯩꯀꯥꯏꯗꯁꯨ ꯑꯩꯒꯤ ꯂꯥꯛ ꯃꯉꯥꯗꯣ ꯏꯃꯥꯅ ꯄꯣꯛꯄꯗꯩ ꯂꯥꯛ ꯃꯉꯥꯗꯣ ꯏꯄꯥꯅ ꯄꯣꯛꯄꯗꯩ ꯎꯗ꯭ꯔꯤꯕ ꯂꯥꯛ ꯃꯉꯥꯗꯨꯗꯤ ꯑꯩꯉꯣꯟꯗꯒ ꯎꯗ ꯔꯦꯞ ꯇꯧꯕꯅ ꯀꯜꯂꯤꯅꯦ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯁꯤꯕꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯝ ꯁꯥꯏ ꯌꯥꯎꯔꯝꯃꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯗꯨ ꯁꯤ ꯋꯥꯈꯜ ꯇꯣꯛꯑꯒꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃꯈꯛ ꯁꯤꯡꯒꯜ ꯄꯤꯁ ꯌꯥꯎꯖꯕ ꯏꯆꯟꯅꯨꯄꯤꯗꯨꯕꯨ ꯐꯥꯕꯤꯈ꯭ꯔꯕ ꯂꯝꯉꯥ ꯄꯤꯗ꯭ꯔꯒꯗꯤ ꯏꯆꯟꯅꯨꯄꯤ ꯊꯥꯗꯣꯔꯛꯑꯔꯣꯏ ꯍꯥꯏꯌꯦꯕ ꯑꯩꯅ ꯃꯄꯥ ꯊꯣꯛꯀꯅꯣ ꯌꯥꯗꯦꯕ ꯑꯗꯨ ꯑꯉꯥꯡꯗꯣ ꯌꯥꯝ ꯎꯁꯤꯠꯇꯅ ꯒꯨꯟꯗꯥ ꯑꯃꯈꯛꯇꯅꯅꯦ ꯃꯥ ꯐꯥꯈ꯭ꯔꯤꯁꯦ ꯂꯥꯛ ꯃꯉꯥ ꯄꯣꯔꯛꯇ꯭ꯔꯒꯅ ꯃꯥ ꯐꯨ ꯉꯝꯕ ꯃꯤ ꯄꯣꯔꯛꯑꯣ ꯃꯥ ꯐꯨ ꯉꯝꯕ ꯃꯤ ꯑꯩꯁꯨ ꯀꯥꯏꯗ ꯂꯧꯗꯣꯏꯅꯣ ꯏꯆꯟꯅꯨꯄꯤ ꯑꯃꯈꯛꯇꯪ ꯂꯩꯕꯗꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯈꯨꯠꯂꯩ ꯁꯦꯝꯕꯗ ꯃꯇꯤꯛ ꯆꯥꯗꯦꯕ ꯂꯩꯀꯥꯏꯗꯁꯨ ꯑꯩꯁꯦ ꯀꯩꯝꯇ ꯁꯜꯃꯥꯟ ꯇꯧꯔꯔꯣꯏꯕ ꯀꯗꯥꯏꯗꯒꯤ ꯂꯥꯛ ꯃꯉꯥꯅꯣ ꯏꯃꯥꯅ ꯄꯣꯛꯄꯗꯩ ꯂꯥꯛ ꯃꯉꯥꯗꯣ ꯏꯄꯥꯅ ꯄꯣꯛꯄꯗꯩ ꯎꯗ꯭ꯔꯤꯕ ꯂꯥꯛ ꯃꯉꯥꯗꯨꯗꯤ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯥꯅꯦ ꯏꯆꯟꯅꯨꯄꯤ ꯃꯁꯥ ꯀꯟꯗꯕꯗꯤ ꯌꯥꯗꯦ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯀꯟꯕꯨ ꯀꯜꯂꯗꯤ ꯌꯥꯔꯦ ꯍꯧꯖꯤꯛꯀꯤ ꯒꯨꯟꯗꯥ ꯑꯃꯗꯣ ꯐꯨꯕ ꯉꯝꯃꯗꯤ ꯌꯥꯔꯦ ꯑꯩ ꯐꯪꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯗꯤ ꯕꯤꯂꯤꯁꯦ ꯐꯖꯅ ꯄꯨꯛ ꯆꯥꯎꯕꯁꯦ ꯍꯜꯍꯜꯂꯤ ꯅꯨꯡꯉꯥꯏꯔꯅꯤ exercise 1 ai ayo ꯀꯥꯏꯗꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯀꯟ ꯅꯨꯄꯥ ꯑꯃ ꯀꯩ ꯃꯥ ꯎꯗ ꯔꯦꯞ ꯇꯧꯔꯤꯗꯅ ꯍꯣꯏ ꯀꯨꯝꯗꯔꯣ ꯀꯩ ꯎꯗ ꯔꯦꯞ ꯇꯧꯔꯤꯗꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯕꯤꯂꯤ ꯐꯦꯠ ꯇꯥꯅꯕ ꯅꯪ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯁꯥꯟꯅ ꯂꯩꯒꯗꯨ ꯅꯪꯅ ꯑꯩꯉꯣꯟꯗꯒ ꯎꯗ ꯔꯦꯞ ꯇꯧꯕꯅ ꯀꯜꯂꯤꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯥꯡꯒꯕꯁꯤ ꯃꯥꯅꯒ ꯀꯤꯗꯤꯅꯦ ꯃꯁꯥ ꯍꯣꯏ ꯑꯝꯇ ꯉꯥꯏꯈꯣꯏ ꯅꯪ ꯍꯥꯠꯇꯣꯛꯑꯣꯔꯥ ꯅꯪ ꯀꯌꯥꯝ ꯀꯜꯂꯤ ꯑꯝꯇ ꯍꯥꯏꯔꯣ ꯅꯪ ꯃꯤ ꯀꯌꯥ ꯐꯨ ꯉꯝꯅꯤ ꯍꯥꯏꯔꯣ ꯌꯥ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯀꯜꯂꯤ ꯀꯥꯟ ꯑꯇꯩꯗꯤ ꯈꯪꯗꯦ ꯅꯪꯐꯧꯗ ꯑꯃꯨꯛ ꯊꯣꯝꯕꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯑꯩ ꯁꯦꯟꯕ ꯉꯝꯅꯤ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯅꯪ ꯃꯤ ꯀꯌꯥ ꯐꯨ ꯉꯝꯅꯤ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯪꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃꯗꯤ ꯍꯥꯠꯄ ꯉꯝꯅꯤ ꯑꯁ ꯁꯤ ꯅꯨꯄꯥꯁꯦ ꯄꯨ ꯁꯣꯏꯗꯅ ꯄꯨ ꯅꯪ ꯑꯩ ꯀꯤꯕ꯭ꯔꯥ ꯑꯩ ꯏꯆꯟꯅꯨꯄꯤ ꯑꯝꯇ ꯃꯊꯥ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯅ ꯅꯨꯄꯤ ꯐꯪꯗꯗꯅ ꯂꯩꯁꯦ ꯃꯥꯗꯤ ꯈꯪꯄꯣꯟꯇꯦ ꯄꯨꯛꯁꯦ ꯆꯥꯎꯃꯟꯗꯅ ꯅꯨꯄꯤ ꯐꯪꯗꯕꯗꯒꯤ ꯎ ꯑꯁꯤꯗ ꯕꯤꯂꯤ ꯐꯦꯠ ꯁꯥꯟꯅꯕꯅꯦ ꯃꯥꯗꯤ ꯏꯆꯟꯅꯨꯄꯤ ꯃꯊꯥ ꯀꯟꯗꯕꯗꯤ ꯌꯥꯗꯕꯅꯦ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯇꯝꯕ ꯑꯍꯨꯝ ꯁꯨꯕꯗ ꯆꯍꯤ 19 ꯆꯍꯤ 19 ꯑꯗꯨꯗꯤ ꯌꯥꯝꯕꯗꯤ ꯅꯠꯇꯦꯗꯅ ꯆꯍꯤ 39 ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯗꯣ ꯃꯊꯥ ꯑꯝꯇ ꯀꯟꯕꯤꯗꯦ ꯌꯥꯗꯦꯀꯣ ꯃꯍꯥꯎꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯤ ꯅꯨꯄꯤꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯁꯦ ꯒꯦꯡ ꯈꯨꯄꯨꯁꯦ ꯁꯤꯒꯤ ꯅꯨꯄꯥ ꯑꯃꯈꯛꯇꯅꯤꯀꯣ ꯒꯦꯡ ꯈꯨꯄꯨ ꯍꯥꯏꯁꯦ ꯑꯁ ꯐꯩ ꯑꯗꯣ ꯅꯪꯅꯗꯤ ꯉꯝꯕꯁꯨ ꯌꯥꯏꯗ ꯑꯩꯅꯗꯤ ꯉꯝꯗꯦ ꯑꯩꯅ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯒꯅꯨ ꯑꯩꯅ ꯉꯝꯗꯕ ꯃꯤ ꯑꯝꯇ ꯂꯩꯇꯦ ꯅꯪꯁꯨ ꯑꯩꯅ ꯉꯝꯃꯦ ꯀꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯌꯦꯁ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯅꯦ ꯑꯩꯁꯦ ꯅꯨꯄꯤ ꯐꯪꯗꯗꯅ ꯂꯩꯔꯤꯕ ꯅꯨꯄꯥꯅꯦ ꯃꯥꯁꯨ ꯁꯤꯠꯇꯗꯅ ꯂꯩꯔꯤꯅꯦ ꯑꯌꯣ